하이비데 하시니까 낭나 떠리바 타박도 이마나 끼야 빰데 짤람다이시데네 오월 합기데 하이디바 후웨이네 감실레이시부 그이기노 이마기 붕어 싹 파자보 소이바 하이바세 담방감 마나티고 소이드나 무누 비로 찐실어 그이노 떠우도이시보 내가이 마망시데네 나마 쪼빵가 모이고 소이드나 찐질라나 이마스 소이드네 핵 나모이도 이마 마사카디 파사크라사니 pu라라기 마짜동노니 이마 아두드네 이는 거리세 kaya no yinguni amakak pokpasidane noine soire tawrise soire ko yam chumjani somdana kamdori langne lushilanga thorakli langnen priya hoide phone torakli noi kai lege priyana aikoi di mafam de leiri nang yorok triba o lai yorok tori hoi sasalao ko langne sa phone do thamdi aduga thorakli Sakina, kaidino imana minto una rukige. Isadi am nalida tanan machuga setana. Namana bimande ko imana mamalida. Khangraponi ikoi mana khangbase. Kaino khangdimi. Matam se am phatrabani. Nang nupi ni haibase kawgone bema. Jacksina chatlugo. Hoi extra gyan tai ko angam chagi type. Fare fare chathur. Pangting thilakanu ko. Hoima Langren so makoi na haina mamafam duna lakli Priyaga be maga sulay ramli Priyana Hinchabi karanga na lao yadro Langren La ini hekta tingdok kiba Be mana Nawadu garay sanay ngay da tingdok riyo ramni Langren Yam kangi da Hoy nangalak paday sanay Ahingam da tumdre Siwe di karamani Priyana Yari heno ineso Hero sing do sulak dida Bemana Kedo we orzano Langlena Adum lak jani ba No heni sidi Mi gari tharong kini adun oiram ni Haina ringe tan jadu da Hero ohum daso gari thausilakni Makhoi ohum do amat tawe kauna de Magi thokpa adum leni Mangalna Asi ani susu hekta leramba Aigi tungko ini neraga lairabra khangdiba Makhoi ahum su manungda changakli Langlena Damanga somda Priyana so Darosan somda Bimana so Dasunil somda Nupa ahum daso nupi singdungi manakta changakli Aduga famli wadi amata sungangnadi Langlena Damanga Ahi manabini Magina Priya aduga magina Bema Mangal Hoy adudi kay sasige mya Priyana Amhek di ay Mangal jana bo adar khara toba chatkri Langlina Kaino Hero ani sidi wangyam wanggida Rosana Ha sum Priyana Kare kay tiyan mani adugini Bemana Han mathengna kibadadi wayang ang kiba malida Sunilna Adudi ngangdi adabaini Mangaso situda phamagli Mangalna Langle akoyom simarokni Magini Rosan aduga magini Sunil Langlena Mingdi loi fazayne Rosanna Adubudi ima ipana nuksina thumbibeni amakak pokpusida Sunilna Aisu ithanda puiko Mangalna Nathanda pokpusi noini khakta mangairine Aidi yaudreba Langlena Yari he noi humso Wangang bahi bangagtani haibase noina khangzarabado Rosanna Adudi aikoi humse loina khangnarabani na thengnabada dum kaunarasiko Langlena Hoi yai Bemana Ado kenom tahangi Noi humse loina naknamra Sunilna Naknai Laikay am tadagini Aikoi humse piklingay dagi adum tinarakpa Matang pumbadaso adum loinay Langlena Adudi aikoi humse Noi ahum na pulap lohong nagisinine Mangalna Naray bang forabani Pulap laikay am madalay randi Awad apaso hangdo hangsin tokba yayna Priyana Adubudi yam payda Adum nok tana naiminara loiri Rosanna Ado yam di nokano Nupi noy na noklak pasa
ꯅꯌꯥꯁꯤꯡꯗꯨ ꯂꯣꯏ ꯀꯦꯟꯈꯤꯗꯧ ꯃꯥꯜꯂꯤ ꯕꯦꯝꯃꯅ ꯅꯣꯛꯄꯗꯕꯨ ꯀꯃꯥꯏꯅ ꯌꯥꯁꯤ ꯀꯦꯟꯗꯣꯏꯅꯣ ꯁꯨꯅꯤꯜꯅ ꯑꯇꯩ ꯅꯠꯇꯦꯗ ꯅꯣꯏ ꯅꯣꯛꯄꯁꯦ ꯆꯨꯝꯅ ꯅꯣꯛꯇꯦꯕ ꯑꯔꯩꯕꯈꯩ ꯄꯨꯊꯣꯔꯛꯑꯒ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ ꯌꯨꯝ ꯃꯅꯨꯡꯗꯩ ꯑꯣꯏꯔꯗꯤ ꯌꯨꯝꯗꯨꯅ ꯏ ꯍꯥꯏꯅꯔꯤꯅꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯒꯨꯝꯗꯅ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯗꯨꯝ ꯅꯣꯛꯅꯤꯡ ꯂꯩꯔꯤ ꯅꯣꯏ ꯑꯃꯨꯛ ꯄꯥꯏꯈꯤꯗꯅꯀꯣ ꯃꯉꯥꯜꯅ ꯑꯩꯗꯤ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯌꯥꯜꯂꯗꯕꯅꯤ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯗ ꯅꯣꯏ ꯑꯅꯤ ꯄꯨꯂꯞ ꯄꯥꯏꯈꯤꯅꯕ ꯕꯦꯝꯃꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁꯛꯁꯨ ꯂꯣꯏ ꯈꯪꯅꯔꯤ ꯑꯗꯣ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦꯕ ꯍꯟꯅꯕ ꯇꯧꯔꯁꯦ ꯏꯃꯥꯅ ꯌꯥꯝ ꯊꯦꯡꯉꯛꯀꯅꯣꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯅ ꯅꯪꯗ ꯅꯠꯇꯦ ꯕꯦꯝꯃ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯏ ꯃꯉꯥꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯂꯥꯡꯂꯦꯟ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯃꯉꯥꯜꯅ ꯔꯣꯁꯟ ꯁꯨꯅꯤꯜ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯂꯥꯛꯇ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯣꯏꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯂꯒꯦꯀꯣ ꯄ꯭ꯔꯤꯌꯥꯒ ꯕꯦꯝꯃꯅ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯃꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯣ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯅ ꯐꯔꯦ ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯇꯩ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤ ꯃꯉꯥꯜ ꯂꯥꯡꯂꯦꯟ ꯗꯗꯥ ꯌꯨꯝ ꯌꯧꯔꯕꯣ ꯌꯧꯔꯦ ꯋꯥꯃꯟꯗꯅ ꯁꯨꯝ ꯐꯃꯨꯡꯗ ꯍꯤꯞꯄꯤꯌꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣꯀꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯏꯁ ꯌꯥꯝ ꯊꯝꯅꯤꯡꯉꯕꯣ ꯑꯗꯨꯏ ꯅꯠꯇꯦ ꯗꯗꯥ ꯋꯥꯔꯦꯅ ꯍꯥꯏꯕꯗꯨꯗ ꯄꯣꯊꯥꯔꯣꯅ ꯍꯥꯏꯕꯅꯤ ꯋꯥꯕ ꯐꯅꯕ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯗꯤ ꯏꯇꯨꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯋꯥꯔꯝꯕꯒ ꯁꯣꯏ ꯃꯥꯡꯈ꯭ꯔꯦ ꯌꯥꯔꯦ ꯌꯥꯝ ꯃꯥꯜꯂꯦ ꯑꯁꯦꯡꯕꯅꯤ ꯉꯁꯤꯗꯤ ꯌꯥꯝꯁꯨ ꯐꯖꯈ꯭ꯔꯦ ꯑꯩꯒꯤ ꯏꯇꯨꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯗꯗꯥ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯥ ꯑꯩꯗꯤ ꯊꯥꯖꯗꯦꯕꯣ ꯐꯖꯩꯌꯦ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯂꯥꯏꯒꯤ ꯃꯆꯥꯗꯨꯕꯨ ꯅꯪꯗꯧ ꯐꯖꯔꯝꯒꯗ꯭ꯔꯣ ꯗꯗꯥ ꯌꯥꯝ ꯍꯩꯁꯤꯜꯂꯛꯑꯅꯨꯀꯣ ꯑꯩ ꯍꯔꯥꯎꯅꯕ ꯑꯗꯣ ꯇꯅꯟ ꯃꯆꯨ ꯁꯦꯠꯄꯗꯣ ꯄꯛꯄ꯭ꯔꯥ ꯏꯇꯨꯅꯕꯨ ꯄꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯁꯦꯠꯇꯣꯔꯛꯄ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯆꯥꯔꯛꯄ ꯂꯣꯏꯅ ꯐꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕꯁꯨ ꯅꯥꯏꯗꯦ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯂꯥꯛꯂꯒ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗ꯭ꯔꯅ ꯄꯥꯈꯠꯇꯕꯁꯨ ꯉꯝꯗꯦ ꯂꯝꯂꯥꯟꯕ ꯂꯥꯛꯂꯁꯨ ꯑꯩꯒꯤꯗꯤ ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ ꯗꯗꯥꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯕ ꯑꯩꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯕ ꯃꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯑꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯤꯒꯦ ꯉꯁꯥꯏ ꯂꯥꯛꯄꯗ ꯁꯦꯠꯂꯛꯄ ꯐꯤꯔꯣꯟꯗꯣ ꯊꯨꯞꯄꯤꯌꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯧꯖꯔꯣ ꯏꯃꯥꯒꯤ ꯃꯇꯦꯡꯗꯣ ꯈꯔ ꯈꯔ ꯄꯥꯡꯁꯤꯜꯂꯨꯀꯣ ꯑꯩꯕꯨ ꯑꯗꯨꯝ ꯐꯝꯃꯒ ꯇꯨꯝꯃ ꯂꯩꯕꯩ ꯇꯥꯏꯞꯇ ꯍꯣ ꯌꯥꯝ ꯄꯥꯡꯉꯦ ꯈꯪꯉꯕ꯭ꯔꯣ ꯍꯣ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯦ ꯐꯣꯟ ꯊꯝꯃꯦꯀꯣ ꯅꯨꯃꯤꯗꯥꯡ ꯇꯧꯔꯛꯀꯦ ꯃꯉꯥꯜꯁꯨ ꯐꯣꯟꯗꯣ ꯊꯝꯃꯤ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯤ ꯃꯥꯒ ꯑꯩꯒꯁꯤꯕꯨ ꯊꯨꯡꯅꯗꯣꯏꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯈꯜꯒꯁꯦ ꯃꯝꯃꯤꯗ ꯇꯟꯖꯥꯗꯨꯗ ꯔꯣꯁꯟ ꯆꯪꯉꯛꯂꯤ ꯃꯉꯥꯜꯅ ꯅꯪ ꯂꯥꯛꯑꯕꯣ ꯑꯃꯗꯤ ꯈꯪꯗꯤꯌꯦ ꯂꯥꯛꯃꯤꯟꯅꯗ꯭ꯔꯣ ꯅꯪꯒ ꯀꯗꯥꯏ ꯂꯥꯛꯃꯤꯟꯅꯕꯅꯣ ꯀꯧꯐꯨ ꯀꯧꯅꯗꯦ ꯅꯍꯥꯟ ꯐꯣꯟ ꯇꯧꯔꯨꯕꯁꯨ ꯇꯥꯍꯜꯂꯟꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯅꯤꯁꯨ ꯀꯧꯅꯗꯕ ꯁꯨꯅꯤꯜꯁꯨ ꯆꯪꯉꯛꯏ ꯑꯩ ꯀꯧꯏꯕꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯃꯉꯥꯜꯅ ꯅꯥꯒꯛ ꯁꯝꯗꯨ ꯐꯨꯛꯇꯠꯂꯒ ꯎꯃꯥꯏꯕꯤꯗ ꯆꯦꯜꯍꯟꯈꯤꯌꯦ ꯀꯩꯅꯣꯕ ꯅꯣꯏ ꯇꯧꯔꯤꯁꯦ ꯁꯨꯅꯤꯜꯅ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯀꯩꯅꯣ ꯔꯣꯁꯟꯅ ꯅꯣꯏꯅꯤ ꯉꯥꯡꯅꯣ ꯑꯩ ꯇꯥꯒꯦ 1 2 3 ꯁ꯭ꯇꯥꯔꯠ ꯃꯉꯥꯜꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯧꯅꯔꯒꯨꯝꯁꯦ ꯍꯥꯏꯔꯣ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯕ ꯎꯅꯔꯁꯨ ꯊꯦꯡꯅꯔꯁꯨ ꯊꯩ ꯆꯠꯅꯔꯦ ꯁꯨꯅꯤꯜꯅ ꯁꯤ ꯀꯅꯥ ꯊꯣꯛꯍꯟꯕꯅꯣ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯕꯨ ꯐꯠꯇꯕꯅꯤ ꯅꯠꯇ꯭ꯔꯕ ꯃꯉꯥꯜꯅ ꯑꯩꯅ ꯅꯣꯏꯗ ꯀꯧꯅꯔꯒꯨꯝꯁꯦ ꯍꯥꯏꯈ꯭ꯔꯕꯣ ꯔꯣꯁꯟꯅ ꯁ꯭ꯇꯣꯞ ꯃꯇꯝ ꯂꯣꯏꯔꯦ ꯁꯨꯅꯤꯜꯅ ꯔꯣꯁꯟꯒꯤ ꯃꯑꯣꯡꯗꯨꯗ ꯔꯣꯁꯟꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯔꯣꯁꯟꯅ ꯑꯌꯨ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯊꯥꯔꯛꯏꯗꯤ ꯁꯨꯅꯤꯜꯅ ꯅꯥꯕ꯭ꯔꯣ ꯁ꯭ꯇꯣꯞ ꯃꯇꯝ ꯂꯣꯏꯔꯕ ꯍꯧꯖꯤꯛꯇꯤ ꯀꯥꯔꯟꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯣꯕ ꯔꯣꯁꯟꯅ ꯅꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯥꯕ꯭ꯔꯣ ꯀꯥꯏꯅ ꯃꯃꯥꯏꯁꯤꯗ ꯌꯣꯠꯄꯤ ꯊꯥꯖꯤꯟꯕ ꯃꯉꯥꯜꯅ
ꯌꯥꯔꯦꯁꯦ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯗꯥꯡꯗꯨ ꯅꯣꯡꯃ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯅꯤꯜꯅ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯔꯣꯁꯟꯅ ꯍꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯂꯣꯏꯅꯔꯁꯤꯅꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯉꯥꯜ ꯍꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯅ ꯍꯦꯟꯅ ꯍꯨꯔꯥꯟꯈ꯭ꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯀꯧꯅꯔꯁꯤꯅꯦ ꯍꯥꯏꯕ ꯃꯉꯥꯜꯅ ꯍꯨꯔꯥꯟꯕꯗꯤ ꯍꯥꯏꯔꯛꯀꯅꯨꯍꯦ ꯁꯨꯅꯤꯜꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯛꯄ ꯈꯛꯇꯅꯤ ꯃꯉꯥꯜꯅ ꯑꯩꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯛꯄ ꯑꯣꯏꯔꯗꯤꯅꯦ ꯅꯣꯏꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯛꯄ ꯍꯩꯔꯗꯤ ꯔꯣꯁꯟꯅ ꯑꯩꯈꯣꯏ ꯍꯩꯖꯗꯤꯌꯦ ꯃꯉꯥꯜꯅ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄ꯭ꯔꯤꯌꯥ ꯂꯥꯛꯑꯝꯃꯤꯗꯣ ꯑꯗꯨꯒ ꯑꯃꯁꯤꯅ ꯕꯦꯝꯃ ꯂꯥꯛꯑꯝꯃꯤꯗꯣ ꯁꯨꯅꯤꯜꯅ ꯅꯪ ꯈꯛꯇ ꯍꯨꯔꯥꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯦꯝꯍꯧꯔꯤꯕ ꯃꯃꯥꯟꯅꯕꯤꯗꯣ ꯍꯨꯔꯥꯟꯕꯅꯤ ꯀꯩꯅꯣ ꯃꯉꯥꯜꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯔꯣꯃꯥꯟꯁ ꯐꯥꯎꯗꯤ 100% ꯏꯁꯤꯡ ꯁꯧꯕꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯔꯣꯁꯟꯅ ꯑꯩꯈꯣꯏꯗꯤ ꯏꯆꯥꯒꯤ ꯋꯥꯔꯤꯐꯥꯎ ꯌꯧꯔꯦ ꯁꯨꯅꯤꯜꯅ ꯑꯩꯅ ꯏꯁꯨꯒꯤꯐꯥꯎ ꯌꯧꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯉꯥꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯃꯉꯥꯜꯁꯨ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯕ ꯁꯥꯟꯅꯩ ꯀ꯭ꯂꯥꯁ 12 ꯀꯥꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯇꯥꯏꯃꯤꯡꯅꯤ ꯃꯉꯥꯜꯅ ꯂꯥꯏꯔꯤꯛꯅꯦꯅ ꯇꯧꯔꯤꯁꯤꯅ ꯄꯤꯛꯆꯔ ꯐꯖꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯏꯗ ꯏꯔꯤꯁꯤꯕꯣ ꯃꯁꯤꯒꯤ ꯏꯔꯤꯕ ꯔꯥꯏꯇꯔꯗꯨ ꯃꯀꯣꯛ ꯆꯥꯛꯂꯖꯥꯠꯂꯣ ꯑꯉꯥꯡꯁꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯄꯤꯛꯆꯔ ꯐꯖ ꯐꯖꯕ ꯍꯥꯞꯀꯦꯗꯤ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤꯅ ꯎꯕꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯥꯜꯂꯅꯤꯗꯅ ꯇꯟꯖꯥꯗꯨꯗ ꯃꯉꯥꯜꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯂꯤ ꯃꯉꯥꯜꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯁꯤꯗꯤ ꯂꯥꯡꯂꯦꯟꯅꯤꯅꯦ ꯍꯜꯂꯣ ꯗꯥ ꯃꯉꯥꯜ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯐꯝꯃꯤ ꯑꯗꯣ ꯌꯥꯎꯁꯪ ꯀꯨꯏꯗ꯭ꯔꯦꯀꯣ ꯑꯁ ꯌꯥꯎꯁꯪ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯗ ꯊꯕꯛ ꯆꯤꯟꯕ ꯍꯦꯟꯃꯟꯗꯅ ꯑꯗꯣ ꯌꯥꯎꯁꯪ ꯃꯅꯨꯡꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯔꯛꯑꯣꯕ ꯇꯜꯂꯦꯗ ꯂꯥꯛꯅꯤꯡꯗꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯀꯣ ꯑꯩ ꯀꯞꯆꯔꯛꯁꯅꯤ ꯑꯩꯗꯤ ꯁꯨꯛꯇꯦꯝ ꯊꯦꯝꯃꯣꯏ ꯍꯥꯏꯔꯤ ꯀꯞꯅꯤꯡꯒꯦꯔꯥ ꯀꯞꯅꯤꯡꯉꯣꯏꯒꯦꯔꯥ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯗꯥ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩꯔꯥ ꯑꯁꯦꯡꯕꯩꯅꯤ ꯍꯥꯏꯁꯤ ꯑꯃꯥꯡꯕꯩ ꯅꯠꯇꯦꯀꯣ ꯐꯩ ꯐꯩ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯀꯞꯊꯣꯔꯛꯑꯒꯦ ꯌꯦꯡꯉꯣꯕ ꯀꯞꯄꯛꯑꯣ ꯄꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯀꯞꯄ ꯍꯩꯔꯒꯦ ꯌꯦꯡꯒꯦ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯤ ꯃꯄꯤꯗꯨꯒꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯗꯗꯥ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯨ ꯐꯔꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯌꯦꯠꯂꯔꯣꯏꯒꯦ ꯗꯗꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏꯒꯦ ꯑꯝꯇ ꯉꯥꯏꯈꯣ ꯋꯥꯒ ꯍꯥꯏꯕ ꯅꯪꯗ꯭ꯔꯦ ꯐꯣꯟꯗꯣ ꯐꯠ ꯀꯛꯈ꯭ꯔꯦ ꯑꯌꯥ ꯐꯣꯟꯒ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯃꯤꯅꯗꯤ ꯁꯣꯝꯗ ꯐꯥꯒꯤ ꯇꯧꯔꯒ ꯀꯔꯤ ꯅꯨꯡꯒꯤ ꯐꯥꯒꯤ ꯇꯧꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯋꯤꯗ ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯦ ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯐꯣꯟꯗꯣ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯀꯛꯂꯛꯂꯤ ꯑꯃꯨꯛꯀꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯤꯗ ꯐꯥꯒꯤ ꯇꯧꯅꯤꯡꯉꯗꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯄꯨꯔꯥ ꯌꯥꯕꯤꯅꯤꯀꯣ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯊꯝꯖꯤꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯉꯁꯤ ꯁꯥꯎꯔꯛꯇꯅꯀꯣ ꯉꯛꯁꯝꯁꯤ ꯏꯁꯥ ꯏꯇꯣꯝꯇ ꯃꯦꯠꯈꯥꯏꯅꯤ ꯂꯥꯡꯂꯦꯟ ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯔꯕꯣ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯒꯨꯝ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯦꯟꯊꯔꯛꯂꯤ ꯂꯥꯡꯂꯦꯟ ꯅꯪ ꯐꯣꯟ ꯑꯝꯇꯗꯤ ꯇꯧꯔꯛꯎꯕ ꯑꯩ ꯋꯥꯔꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕꯁꯨ ꯉꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯤꯕ ꯅꯪ ꯗꯗꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯐꯣꯟ ꯑꯝꯇ ꯇꯧꯔꯛꯎꯕ ꯂꯥꯏ ꯃꯌꯥꯝꯁꯤꯁꯨꯅꯦ ꯑꯩꯒꯤ ꯃꯤꯆꯪꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯂꯥꯡꯂꯦꯟ ꯑꯩ ꯂꯥꯜꯂꯦꯕꯁꯦ ꯐꯣꯟ ꯑꯝꯇ ꯇꯧꯔꯛꯑꯣꯃꯤ ꯑꯩ ꯄꯤ ꯖ꯭ꯔꯣ ꯖ꯭ꯔꯣ ꯆꯦꯟꯊꯕ ꯍꯧꯔꯛꯏ ꯅꯨꯄꯥꯅ ꯄꯤ ꯇꯥꯔꯛꯑꯗꯤ ꯂꯣꯏꯔꯕꯅꯤꯗ ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯏꯀꯣ ꯉꯁꯤ ꯁꯥꯎꯔꯛꯇꯅꯀꯣ ꯐꯥꯒꯤꯗꯒꯤ ꯇꯣꯛ ꯂꯥꯎ ꯁꯤꯗꯣꯛꯈꯤꯅꯤ ꯂꯥꯡꯂꯦꯟ ꯅꯪ ꯑꯩꯒꯤ ꯇꯟ ꯆꯥꯕ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯡꯂꯦꯟꯁꯨ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯆꯤꯡꯊꯔꯛꯂꯤ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯃꯥꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒ ꯀꯔꯤ ꯅꯨꯡꯁꯤꯕ ꯁꯥꯔꯤꯅꯣꯕ ꯑꯩꯁꯦ ꯄꯪꯉꯤꯗꯀꯣ
Ngayak tumina layraga amuk suwairagli. Dada, aina di nangse. Nuksibani ko. Nang na nuksibidrabaso. Kaisu kaide. Aina ginafamda amuk handa yenaroy. Saki machanapigi kada changakli. Ibema, ima kay haige. Chak loire chana batarol silaw. Ima ay chaningdre. Ima hoy chathok piro. Kaidaw lagi chamo. Nasa nungay tramo. Kaisum tawdida ima. Kaidaw rin ang gimito dia. Kapurira. Kaisum tawdi haranga. Amaduga kana bro. Kaday dagi haisilang liba nung sibo. Kaya kanay no nang bo. Pasa na hinaba yadro. Pihila ba ni Aidi? Ima, nangam da thokro yari. Yamin jila ano. Ado di na chak charo silaw. Chaning di haranga kayo no. Yari yung da thokro. Pangang dangangi. Ho, thoksa horagi. Ado ga na chak da tayo na ba di fati ko. Nasana gyan tao. Nushi na ba kayo na ba haibasidi? Naong masoy ba ni? Ima, kayo no mi. Mani na tao yaw sila. Ay phone tao sira na. Amdadi tawragi. Aduga sing mainaragi. Langlian sa phone do on tawri. Hera, tawri da. Ay bay kay khang nabagi maong da. Mina pamdraga bo, nuksidraga ba. Ay na kay dawrane. Magi wakhalga amta khaloy da. Tungthoke. Adu batum madi yadong mandre. Ahin jaba mapini ko. Song na kam dawri. Mangal pamung do da. Titanic ki title song do tharanga taduna le. Sunita machangi kada changakli. Oi, sak phazaba, gyan ta pasaba, chak chana ba tor silao. Ima, ay sak saningdre. Kaygino, isa na ngasi yam thawai nungai tana chaka saningdre haisibo. Ima, ay lamda ba, adugini. Lamda sune khara jawla. Nungdang chara hin ba phate ko. Ima hoy dum chathok piro. Chabu kay dawrangi. Kishum tawdi amda thokro ay ngak to pothagi ba. Pare adudi potharo ko. Ima nangi phone do amda piro ay kanom to tawgi ba. Table mathak tale hobani. Mga sumamagi phone do lawraga nangin na tawgi na khali. Malem da leriba lai sormaya. Noy power do langlingi phone amda kapsilo. Ay phone tawdorobani. Chalalo ko. Mga sulangin na phone tawri. Ring chatli, mangal haraw ba dalwiri. Thank you, lai sormaya, most thank you. Langlian sulak di ba phone do, pahay lagi yingli. Kanano sina, number su khangdi, pahay da. Langlian phone do fat kakli. Aya, kaksalay ni. Masino pisip, asono ni ko. Sono do nati, phone om su yauri. Ado di, amukas toksin yan. Amukas na toksili. Karamo makok chakpa mino sibo. Kakthalain na khangadi kok tumilayo ba? Angang makut masali apning ba daw adu hik mali. Langlian sa phone do fat pai khali. Aduga phasa mo hay mayam ma paithoragli. Kanagumba manapang mami oradi amuke na panglani. Hello, kanano? Numidang sila mathong maram khangna na thong yam leitro. Mina kakthalain na khangadi torokana yadro. Kaya mi kai khangda ba mino. Nasak tong do malam ni. Makong esile. Khara tap na ngangu nupi. Phone da mi chay bada am thona farido kaygino. Nang na thoke lege. Namai do pisila uro. Langle nang khali su kaino ay mangal ni. Langlien do hai feti nungai te. Kana do mangal hai de. Adai de sorani. Wasi fazaram tangang na se. Sidagi na fazaba karam mong tangang na doino. Yari phone tham jaga torano. Langle nang nai do sengmira. Aseng mena hai se. Amang benate ko. Yari, ay dialogue to copy torano. Kaygino, nang naingon na phone toro isibo. Langlian, ay nang buyam nungsi. Nang yaw na ay hingbang amoy. Kariba? Am tayo. Ngang bayari na niya, nasinda pangang da sungang no. Ado na tungda asay bayam lakani. Nang gisa, ay butasa da baywani. Hana di am tasarami. Hazit tasadre. Langlian, ay nahari wasa am tadi tao ko kay dorogi. Nada, ay na nang buki am nuksizaba. Ado mo nang ngadi, kem ta sukhang bidaba. Ay am pinday sini. Langlian do kapahuragli. Langlian, ay ngasay wado pagi daw ba? Si, ay lan ba? Ay matung toro ba? Yari,
Amta ngangano. Nupa noy gitatse. Ay loy na khangi. Nang lay ba nusiba nati. Nang yam pataba mini. Migi thamoy bo ot pa miot pa. Langlen nang na sayning ba ngang mo sayo. Ay lan kreba. Si ay bom tangang piyo ba. Lan kreba. Nang di thamoy su pa handa banina. Ay gi thamoy da. Nungay taba na piktalise. Nang di kem ta khangamoy ne. Ado ay suy kre haydana. Nang mo nusiben man bagi phagi suntok ki mani. Kay gi phagi tawba. Mini yaw sang manong nang boning bagi la o hayraga nang natali haba natro. Sibu phagi raba. Ay sula oy mukti haydana. Sumlak na ba phagi tawbanin haraga. Yari, khangi. Ay nang asipi sintari base. Nang mo nusibagi damagni. Nang mo thasabihan bagini.